Ngasi September gitang kunga mathoi English ngani kunga manga Jahen Brahmagi wang pokum gi thoramna ahan bamaktada khwai punamuk putaram taramna oksari ngasigi wang lokutsari ngasigi ahan boy ni lokutsari ba wang ngasi Memsa Rajkumari tagpiu Memsa Hare Krishna yabu kurumjeri Kurum birakpa ekogi maikay dagi taram na oksari Biskarma puja gi maramda takpi bagidamak ay yabu kurumjeri yamna magnungay jay Memsa ekoy na tamjakiba khwai punna khangminnaba yagadra khanjaduna Biskarma gi ekoy gi nungsijarba marup singna pukhat pirakibagi mot lokhatsaraga tangka kasibu pukhatsarakpada Memsa na yamna nungay bi hayna phongtok pirakpa thodok na khoi gi maikay dagi nungay jabado phongtok sabagaluna Memsa gi Biskarma bhawana thaujan pinabiba oisano tainarak padang sige anis subada muglokhutsari bisna Marina Devi Gurumayum tagpiu Marina Radhe Krishna khurumjari khurum birakpa taram na oksari Aigya punsi sang na hingbiyu, khangdaba kaya khangan bibagidamak isurna thabirak bani kali, maram khangdana pangtaw matawramba punamak sumthoksari yam nungay. Yam namak nungay jay hayjabatay Marina na sigumba ikoy gitawramba sibu tabiraba matungda, punsigi khangdana tawramba sing, sumthokpagi tanja ama lawbire hayna takpirakpa thodokna nungaijay aduga makhata na takpiraklibasi tarpon katpase sa nupa karambana di katpayagadagi haybiyo Marina sa nupa hekta katpayay adubo guru diksha phangba haybatay lugun Gayatri phangaba adugumba guru gi nam phangaba mahak aduna kalaga matiksay mahak aduna katragadi kalibaduda mapung phabo wat kani haibu wapam si bedana thambiramba mot matungina yariba makhay isasi nupi oisanu nipa oisanu guru gi nam phangaba adugumba mahak aduna kalaga thudokna afabo oi haibu wapam simatang Marina Devi Gurumayum gi maphamda pawdamjari Thagasari tainarakpa ngasigi ahum subada lokotsari basna Roman Singha tagpiu Roman aigya migi miyan maronda sakson bagi mahutta aigi ironda sakpason badi kari kai bagi puja haiba wahisi miyan maron natra aigi ipana ipuna nganglamba ironda ira thauni tauba yadabra Aigi imungda sanamahi santhong apanbada phambal langnaduna leiribadu kauthoklaga Prabhu Bhagavan haina kauduna yunggi asoi aranba yenghanduna koina pubasi yum laina laining thau sanamahina kasindagi karimata hairakloidra Laiminabadi sanamahiga leido ekoy punamak Aigya ironda solaga ironda katpadi kari kaibage. Ipasu, ipusu, ibudhaw purensu, maitay ngakta natra. Thagasari romansing nga, mayaksang na ibirakba. Kamensing di, mamanggi post na ko'y na tamjakrabani. Mayaksang na ibirakba kamen ako'y patok sa raroy hadan adubo. Ako'y banong sibido na naunasang birakba new viewer listener romansing abu taram na oksari. Amadi kamen ani tabirakpagi manungda kamen amakakang lakotsari. Karigino na haibada mayaksi adugi matiksang na ibirakba. Yari ba makay mayaksi tara mari mga siya nga bada kunbaw badagi hina ibida na nabahay na ako'y nakanganjaki ba ni aduna makaglakat sa diba sila
ꯌꯥꯝꯅꯃꯛ ꯊꯥꯒꯠꯆꯔꯤ ꯔꯣꯃꯦꯟ ꯏꯔꯩꯕꯥꯛ ꯏꯖꯥꯇꯤ ꯏꯄꯥ ꯏꯄꯨꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯁꯤꯕꯨ ꯉꯥꯛꯇꯨꯅ ꯊꯝꯕ ꯄꯥꯝꯖꯕ ꯑꯗꯨ ꯐꯣꯡꯗꯣꯛꯄꯤꯔꯛꯄꯅꯤ ꯔꯣꯃꯦꯟꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯕꯨ ꯁꯧꯒꯠꯆꯔꯤ ꯃꯁꯤꯗ ꯂꯨꯔꯤꯕꯗꯤ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜ ꯍꯥꯏꯕ ꯇꯥꯏ ꯀꯅꯥꯅ ꯑꯉꯥꯡꯕ ꯄꯥꯝꯕ ꯀꯅꯥꯅ ꯑꯁꯪꯕ ꯄꯥꯝꯕ ꯑꯗꯨꯒ ꯀꯅꯥꯅ ꯂꯨꯅ ꯆꯥꯟꯅ ꯇꯧꯒꯗꯕ ꯏꯄꯥ ꯏꯄꯨꯗꯨ ꯏꯄꯨ ꯏꯕꯦꯟꯗꯨ ꯃꯆꯥꯗꯨꯅ ꯃꯁꯨꯗꯨꯅ ꯍꯥꯠꯇꯣꯛꯅꯔꯤꯕꯁꯤꯗꯤ ꯑꯗꯨꯒ ꯀꯅꯥꯅ ꯑꯃꯨꯛ ꯑꯗꯨꯒꯨꯝꯕ ꯃꯃꯥ ꯃꯄꯥ ꯃꯄꯨ ꯃꯕꯦꯜ ꯑꯗꯨꯕు ꯍꯣꯝ ꯑꯣꯜ ꯑꯦꯖꯒꯤ ꯃꯐꯝꯗ ꯊꯝꯖꯤꯟꯅꯔꯤꯕꯗꯨꯅꯤ ꯃꯩꯇꯩ ꯃꯆꯥ ꯉꯥꯛꯇ ꯑꯣꯏꯕ ꯑꯩꯈꯣꯏ ꯑꯃꯅ ꯀꯅꯥꯅ ꯀꯪꯒ꯭ꯔꯦꯁ ꯑꯗꯨꯒꯤ ꯑꯇꯣꯞꯄ ꯑꯃꯅ BJP ꯑꯃꯅ MPP ꯍꯥꯏꯗꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯔꯥꯖꯅꯤꯇꯤꯒꯤ ꯄ꯭ꯂꯦꯠꯐꯣꯝꯗꯁꯨ ꯑꯗꯨꯃꯛ ꯆꯠꯅꯔꯤꯕꯁꯤꯗꯤ ꯃꯁꯤ ꯃꯩꯇꯩꯒꯤ ꯋꯥꯈꯛ ꯅꯠꯇꯦ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯕꯗ ꯁꯟꯗꯣꯛꯇꯨꯅ ꯂꯩꯔꯤꯕ ꯂꯩꯅꯥ ꯂꯥꯏꯆꯠ ꯑꯃꯅꯤ ꯍꯥꯏꯖꯕ ꯇꯥꯏ ꯑꯩꯈꯣꯏꯅ ꯊꯝꯖꯅꯤꯡꯕꯗꯤ ꯔꯣꯃꯦꯟ ꯏꯁꯣꯔ ꯅꯤꯡꯕ ꯇꯥꯔꯕꯗꯤ ꯑꯄꯥꯝꯕ ꯑꯁꯥꯎꯕ ꯀꯜꯂꯛꯄ ꯁꯨꯝꯍꯠꯄ ꯅꯥꯄꯜ ꯃꯌꯥꯏ ꯀꯥꯕ ꯍꯥꯏꯔꯤꯕ ꯇꯔꯨꯛ ꯑꯁꯤ ꯊꯥꯗꯣꯛꯄ ꯉꯝꯅꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯁꯤꯅꯤ ꯏꯁꯣꯔ ꯅꯤꯡꯉꯒꯗꯤ ꯏꯁꯣꯔ ꯅꯤꯡꯕꯗ ꯔꯥꯖꯅꯤꯇꯤꯒꯨꯝꯅ ꯚꯣꯠ ꯈꯣꯝꯒꯗꯕ ꯅꯠꯇꯦ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯑꯅꯤꯡꯕꯗꯨꯅꯤ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯑꯄꯥꯝꯕꯗꯨꯅꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯅ ꯕꯦꯗꯅ ꯁꯥꯁ꯭ꯇ꯭ꯔꯅ ꯊꯝꯕꯤꯔꯝꯂꯤꯕꯁꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯤꯒꯤ ꯃꯔꯥꯟ ꯊꯤꯔꯨꯅꯨ ꯑꯩꯒꯤ ꯏꯔꯥꯟ ꯊꯤꯗꯣꯛꯎ ꯃꯤꯅ ꯇꯧꯖꯕꯗꯣ ꯃꯤꯅ ꯑꯗꯨꯝ ꯐꯪꯖꯈꯤꯅꯤ ꯑꯩꯅ ꯇꯧꯖꯕꯗꯣ ꯃꯗꯨꯅ ꯑꯩꯅ ꯑꯗꯨꯝ ꯐꯪꯒꯅꯤ ꯍꯥꯏꯗꯅ ꯕꯦꯗꯅ ꯊꯝꯕꯤꯔꯝꯃꯤ ꯑꯗꯨꯒ ꯔꯣꯃꯦꯟ ꯑꯩꯒꯤ ꯑꯄꯪꯕ ꯋꯥꯈꯜ ꯇꯥꯔꯒꯗ꯭ꯔꯥ ꯑꯩꯒꯤ ꯃꯣꯠ ꯑꯣꯏꯅꯗꯤ ꯒꯣꯗ ꯑꯦꯂꯣꯟ ꯔꯨꯂꯤꯡ ꯗ ꯋꯥꯔꯜ ꯍꯥꯏꯕ ꯁꯔꯅꯤꯁꯤꯗ ꯀ꯭ꯔꯤꯁꯅ ꯑꯜꯂꯥ ꯖꯤꯁꯨ ꯕꯧꯗ ꯖꯩꯟ ꯁꯅꯥꯃꯍꯤ ꯁꯤꯈ ꯏꯁꯥꯏ ꯍꯥꯏꯗꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯦ ꯏꯁꯣꯔ ꯃꯇꯣꯝꯇꯅ ꯄꯨꯝꯅꯃꯛꯁꯦ ꯑꯣꯏꯖꯕꯅꯤ ꯍꯥꯏꯅ ꯂꯧꯖꯩ ꯃꯔꯝ ꯑꯗꯨꯅ ꯊꯝꯕꯤꯔꯛꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯔꯣꯃꯦꯟꯅ ꯏꯁꯥꯒꯤ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞꯄꯨ ꯆꯥꯎꯈꯠꯍꯟꯅꯤꯡꯕꯒꯤ ꯋꯥꯐꯝ ꯑꯗꯨꯅꯤ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞ ꯆꯥꯎꯈꯠꯄ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏ ꯃꯁꯦꯟ ꯆꯞ ꯃꯥꯟꯅꯕ ꯅꯨꯡꯁꯤꯅꯕ ꯋꯥꯈꯜꯗ ꯑꯩꯈꯣꯏꯒꯤ ꯏꯖꯥꯇꯤꯒꯤ ꯐꯤꯔꯦꯞ ꯑꯗꯨꯗ ꯂꯩꯃꯤꯟꯅꯕ ꯑꯗꯨꯝ ꯆꯨꯝꯃꯤ ꯑꯗꯨꯒ ꯑꯁꯤꯒꯨꯝꯕꯒꯤ ꯃꯇꯥꯡꯁꯤꯗꯗꯤ ꯀꯔꯤ ꯍꯥꯏꯒꯅꯤ ꯑꯩꯈꯣꯏꯅ ꯊꯤꯡꯉꯨꯕ ꯉꯝꯃꯣꯏꯗꯕ ꯃꯥꯒꯤ ꯑꯄꯥꯝꯕꯗꯨꯅꯤ ꯊꯥꯒꯠꯆꯔꯤ ꯔꯣꯃꯦꯟ ꯇꯥꯏꯅꯔꯛꯄꯗ ꯉꯁꯤꯒꯤ ꯃꯔꯤ ꯁꯨꯕꯗ ꯑꯃꯨꯛ ꯂꯧꯈꯠꯆꯔꯤꯕꯁꯤ ꯔꯣꯃꯥ ꯂꯥꯏꯁ꯭ꯔꯝ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯑꯍꯥꯟꯕꯗ ꯑꯣꯖꯥꯕꯨ ꯈꯨꯔꯨꯝꯖꯔꯤ ꯈꯨꯔꯨꯝꯕꯤꯔꯛꯄ ꯇꯔꯥꯝ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯩꯒꯤ ꯃꯥꯃꯅ ꯄꯤꯔꯛꯇꯨꯅ ꯑꯩꯒꯤ ꯏꯪꯈꯣꯜ ꯃꯇꯣꯟꯗ ꯁꯤꯕ ꯂꯤꯡꯒ ꯑꯃ ꯃꯟꯗꯤꯔ ꯁꯥꯗꯨꯅ ꯂꯥꯠꯆꯕꯅꯤ ꯃꯁꯤꯕꯨ ꯐꯕꯔꯥ ꯐꯠꯇꯕꯔꯥ ꯔꯃꯥ ꯃꯁꯤꯒꯤꯗꯤ ꯊꯣꯏꯗꯣꯛꯅ ꯑꯀꯥꯏꯕ ꯂꯩꯇꯦ ꯑꯗꯨꯝ ꯂꯥꯠꯅꯔꯤꯕꯅꯤ ꯇꯧꯕꯒꯤꯗꯤ ꯆꯤꯡꯈꯩ ꯄꯥꯡꯕ ꯃꯥꯏꯀꯩꯔꯣꯝꯗ ꯃꯍꯥꯗꯦꯕꯒꯤ ꯃꯟꯗꯤꯔ ꯁꯥꯕ ꯊꯣꯏꯗꯣꯛꯅ ꯐꯩ ꯑꯗꯨꯕꯨ ꯏꯪꯈꯣꯜ ꯃꯇꯣꯟ ꯍꯥꯏꯅ ꯍꯥꯏꯔꯛꯄꯅꯤꯅ ꯏꯪꯈꯣꯜ ꯃꯇꯣꯟꯁꯤ ꯀꯗꯣꯝꯗ ꯑꯣꯏꯔꯤꯕꯒꯦ ꯍꯥꯏꯕꯗꯨꯃꯗꯤ ꯈꯪꯖꯗ꯭ꯔꯦ ꯑꯗꯨꯕꯨ ꯅꯣꯡꯄꯣꯛ ꯆꯤꯡꯈꯩ ꯑꯗꯨꯝ ꯌꯥꯏ ꯍꯥꯏꯕꯗꯨꯅꯤ ꯊꯥꯒꯠꯆꯔꯤ ꯇꯥꯏꯅꯔꯛꯄꯗ ꯉꯁꯤꯒꯤ ꯃꯉꯥ ꯁꯨꯕꯗ ꯑꯃꯨꯛ ꯂꯧꯈꯠꯆꯔꯤꯕꯁꯤꯅ ꯂꯝꯉꯥꯟꯕꯤ ꯍꯣꯗꯥꯝ ꯇꯥꯛꯄꯤꯌꯨ ꯂꯝꯉꯥꯟꯕꯤ ꯕꯤꯁ꯭ꯋꯀꯔꯃꯒꯤ ꯄꯨꯖꯥꯒꯤ ꯃꯇꯝꯁꯤ ꯑꯃꯅ ꯄꯨꯡ 7:45 ꯄꯨꯡ 9 ꯐꯥꯎꯕꯗ ꯇꯧꯗꯧꯅꯤ ꯍꯥꯏ ꯁꯣꯝꯗꯅ ꯑꯃꯅ ꯂꯝꯉꯥꯟꯕꯤ ꯀꯔꯤ ꯍꯥꯏꯒꯅꯤ ꯍꯤ ꯑꯅꯤ ꯇꯣꯡꯕꯗ ꯀꯔꯥꯡ ꯐꯥꯛꯏ ꯍꯥꯏꯅꯕꯒꯨꯝꯅ ꯂꯝꯉꯥꯟꯕꯤꯅ ꯑꯃꯒꯁꯨ ꯁꯨꯝ ꯇꯥꯔꯨꯕ ꯑꯗꯨꯗ ꯑꯅꯤ ꯊꯣꯛꯅ ꯂꯥꯛꯄꯗꯨꯗ ꯂꯝꯉꯥꯟꯕꯤꯅ ꯑꯩꯈꯣꯏꯗ ꯌꯨꯇ꯭ꯌꯨꯕꯀꯤ ꯈꯨꯠꯊꯥꯡꯗ ꯏꯕꯤꯔꯛꯏꯕ ꯄꯣꯁ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯊꯝꯖꯔꯤꯕ ꯋꯥꯆꯞꯀꯤ ꯅꯝꯕꯔ ꯑꯗꯨꯗ ꯇꯥꯛꯄꯤꯔꯛꯂꯤꯕ ꯋꯥꯐꯝꯁꯤꯃꯛ ꯊꯝꯕꯤꯔꯛꯑꯃꯒꯗꯤ ꯑꯩꯈꯣꯏꯒꯤꯗꯤ ꯑꯩꯈꯣꯏꯅ ꯍꯣꯠꯆꯕ ꯅꯠꯇꯦ ꯑꯩꯈꯣꯏꯒ ꯂꯤꯡ ꯂꯩꯅꯖꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯦꯁꯇ꯭ꯔꯣꯂꯣꯖꯤꯀꯦꯜ ꯁꯣꯁꯥꯏꯇꯤ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯄꯤꯕꯤꯔꯛꯄ ꯂꯝ ꯂꯝꯒꯤ ꯂꯣꯡꯒꯤꯆꯨꯠ ꯂꯦꯇꯤꯆꯨꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯃꯅꯤꯄꯨꯔꯗꯅ ꯄꯨꯡ ꯁꯨꯛꯇ ꯑꯣꯏꯒꯅꯤ ꯑꯁꯥꯝꯗꯅ ꯄꯨꯡ ꯁꯨꯛꯇ ꯑꯣꯏꯒꯅꯤ ꯍꯥꯏꯗꯅ ꯃꯈꯣꯏꯅ
चार्ट अमा थाबिरकबनी मदुगी मतुंगिना अखोइना थमजबनी मसिदा लमवानबिना अखोइदा थम्बिरकलिबा वाफमसि थम्बिरअमगदि मखोइना थाबिरकबा पोस्ट अदुमक स्क्रीनशॉट लौरगा लमवानबिगी माइकैदा थाजरअम्बा याबनी अदुबु करी हाइगनी लमवानबिना अतोपा थम्बिरकलिबा मफमसिदा ओइबना अखोइ पाखुमसि हंजबा ngamkidabani नुंगाइजै लमवानबि अदुम अपाम्बदा तौबियु हाइजबा ताइ थागसरी ताइनरकपदा ngasiगी taruk subada लौखुचरिबसुना शर्मिला खुन ताकपियु शर्मिला हयेंग एकादशी ताबसी याब्रा ताकपिरकलिबा वाफम असे ममांगदा थमजखिबा विश्वकर्मा पूजा नमित अदुदे एकादशी ओइबगी वाफम अदु शर्मिला न पुखटपिरकबनी शर्मिला तोंगान तोंगान बाहाय बताय बेदगी वाफम असे एकादशी हाइबसिना तौगदबसि करिगिनो हाइबदा पाप कोकजनिंबा मियोइसिंगना इसागी पाप कोकननबगिदमक व्रतसि कच्चबा मतमदा एगी पाप कोई अफबा मंगोल फंगी हाइबदुनी ईश्वरगी मफमददि एकादशी हाइबसि लेइति अदुना मरम ओइदना ईश्वरदा कच्चबनी ईश्वरदा कटपा हाइबसिददि एकादशी हाइबा लेइतना अदुमक नीतिगी अखोइना कच्चरिबसिदि थागतसरी शर्मिला ताइनरकपदा ngasiगी tariyat subada लौखुचरिबसिना हेमावती राजकुमारी ताकपियु हेमावती thank you अय्या यामनमक नुंगाइजै वेलकम हाइना हेमावती बु तराम तरामना उक्सरी ताइनरकपा निपान subada लौखुचरिबसिना प्रेमावती अय्या भगवान विश्वकर्मसि करम्बा जगादा थमजगनी अमुक्ता हाइबियु खंजदिगदुना हंजबनी प्रेमावती विश्वकर्मगी असिगुम्बा मूर्तिसि एगी पूजा कटपा मतमदना ममाई नोंपो ओनबा अदुगा नत्रगना ममाई मखा ओनबा फिबमदा थम्बिरगा कोइना पूजा कचगनी अदुगा पूजासि कटपा लोइरबा मतुंगदा थमगे हाइरगना थम्भमदुदा पूजासे दुम तौजबा याबा मफम ओइना थम्बिगे हाइरगना दुम थम्बिबे यारे करिगुम्बा दैगिदि सहीगे ओइना मतमदुदा कचगे हाइरगना मदु भावान लेंबी खिननबा विदाई तौजखरगा अखोइना सेक्शनना एगी थम्बिनिंगो मफमदा फीयबना कुपसिनबिरगा योमसिनबिरगा अदुम थम्बिबे यारे हाइना प्रेमावतीगी पाउखुम थमजरी ताइनरकपदा थोइबी कियाम पाबुंग थागतसरी थागतपिरकपा तराम तराम ओक्सरी मंगोल ओइबी से थोइबी ताइनरकपा तरा सुबदा लौखुचरिबसिना हेमोलता हाइस्नाम थागतसरी अय्याबु हेमोलताबुसु थागतपिरकपा तराम तरामना ओक्सबगा लोइनना श्री भगवान अमदि विश्वकर्मना मंगोल आशीर्वाद पिदबिबा ओइसनु ngasiगी taraga mathoi subada muk lौखुचरिबसिना राधा लाइश्रम ताकपियु राधा याम नुंगाई खंगन बिरकपगी पाबुंगबु थागतसरी राधा ख्वाइना खंगनिंगबा वाफम अमा अखोइगी नुंसिजरबा भिउरगी माइकैदगी पुखटपिरकपा मदुबु अखोइना पुनः खंगमिनबा कानागदरा खंजदुना पुखटखिबा असिगुम्बा ब्लॉग अमबु ताबिरबा मतुंगदा नुंगाई हाइना फोंदोकपिरकपा थोइदोकना भगवान विश्वकर्मना राधागी मंगोल पिनबिबा ओइसनु ताइनरकपदा रेणु कैसाम हरे कृष्ण ओजा वाफम अमता हंजगे ताकपियु करी मतांगी ओइबिरबनु अंगांग सुरा कोरोन तौखिबगी सम्मदु खर लेबाकता फुमजिनख्रे खरना थमजिनजरी मसिबु काइदबरा रेणु कैसाम काइदे हाइना सुम थमजबाइबदुनी बेदना ताकपिरंबा थम्बिरंबा वाफमददि करी ओइना थम्मी हाइबदा सुरा कोरोन तौबगी सम्मसे खोनि हेता कक्बा नते अंगांगी जेथंगबा नागी ताइनबा मफम अदुदगी सम खरा महाना कक्बा ताइनरकबा ओइ थंगबा नागा ताइनबा मफमदगी सम खरा कक्बा ताइनरकबदा लवाइदगी खैतंग कुमथबा तुंगलोम थंगबा सरुक्तगी खरा कक्बा मफम अहुमदगी समसी नियो मंत्रगा लोइनना काबा मतुंगदा मदुबु नापितना हाइबदे सम कोइबा महागदुना सेक्शन कोअबा मतुंगदा
samsing adu seksina narak mongsong amata natragana wakhongda madubu thambiyu hai maduna angangdugi tungda masam aphaba oinanaba buddhi gyan chaukhatpa oinanaba khudimukta aphaba oinanaba magi garbhadagi loinarakpa sammadubani akoina ahan boina kaaga maduda puja niyong ko loinana adugu mafamda thambiyu haiba leibakta phumjillu haibagi wafam simasu bedana thambiramde aduga sam khara lauthoga thamjillu haibagi wafam asisu thambiramdabana maram oidana ꯑꯩꯈꯣꯏꯒꯤꯗꯤ ꯋꯥꯐꯝ ꯑꯁꯤꯗ ꯀꯥꯏꯕ ꯅꯠꯇ꯭ꯔꯒ ꯀꯥꯏꯗꯕꯒꯤ ꯋꯥꯐꯝ ꯑꯁꯤ ꯊꯝꯖꯕ ꯉꯝꯗ꯭ꯔꯦ ꯊꯝꯖꯤꯜꯍꯧꯔꯦ ꯍꯥꯏꯔꯕꯅꯤꯅ ꯃꯁꯤꯗ ꯀꯔꯤꯗꯤ ꯄꯥꯎꯈꯨꯝ ꯄꯤꯒꯅꯤ ꯕꯦꯗꯒꯤ ꯋꯥꯐꯝ ꯑꯗꯨꯈꯛ ꯔꯦꯅꯨ ꯀꯩꯁꯥꯡꯒꯤ ꯃꯐꯝꯗ ꯄꯥꯎꯗꯝꯖꯔꯤ ꯊꯥꯒꯠꯆꯔꯤ ꯇꯥꯏꯅꯔꯛꯄ ꯉꯁꯤꯒꯤ 18 ꯁꯨꯕꯗ ꯂꯧꯈꯠꯆꯔꯤꯕꯁꯤ ꯁꯤꯁꯨ ꯑꯥꯏ ꯇꯥꯛꯄꯤꯌꯨ ꯁꯤꯁꯨ ꯑꯥꯏ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯌꯨꯝꯐꯝ ꯐꯥꯎꯟꯗꯦꯁꯟꯗꯤ ꯂꯣꯏꯔꯕ ꯃꯊꯛꯇ ꯍꯪꯒꯥꯝ ꯃꯔꯨ ꯃꯔꯥꯡ ꯍꯨꯟꯕ ꯐꯠꯇꯕ꯭ꯔꯥ ꯑꯃꯨꯛꯇ ꯍꯥꯏꯕꯤꯔꯛꯎ ꯁꯤꯁꯨ ꯑꯥꯏ ꯋꯥꯐꯝꯁꯤ ꯃꯃꯥꯡꯒꯤ ꯑꯁꯤꯒꯨꯝꯕ ꯀꯣꯏꯁꯟ ꯑꯟꯁꯔꯒꯤ ꯊꯧꯔꯝ ꯑꯃꯗꯁꯨ ꯀꯅꯥꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯑꯃꯅ ꯍꯪꯕꯤꯔꯛꯄꯗꯒꯤ ꯄꯥꯎꯈꯨꯝ ꯑꯁꯤ ꯊꯝꯖꯈ꯭ꯔꯕ ꯃꯇꯥꯡ ꯑꯃ ꯑꯣꯏ ꯑꯗꯨꯕꯨ ꯉꯁꯤ ꯑꯃꯨꯛ ꯍꯟꯅ ꯁꯤꯁꯨ ꯑꯥꯏꯅ ꯋꯥꯐꯝꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯐꯣꯡꯗꯣꯛꯄꯤꯔꯛꯏ ꯁꯤꯁꯨ ꯑꯥꯏ ꯕꯦꯗꯅ ꯁꯥꯁꯇ꯭ꯔꯅ ꯊꯝꯕꯤꯔꯝꯕꯗ ꯑꯁꯤꯒꯨꯝꯕ ꯃꯐꯝ ꯑꯁꯤꯗ ꯑꯇꯦꯟꯕ ꯃꯇꯝꯒꯤ ꯍꯥꯏꯕ ꯇꯥꯏ ꯃꯔꯨ ꯃꯔꯥꯡꯁꯤꯗꯤ ꯑꯩꯅ ꯌꯨꯝꯗꯨ ꯄꯔꯞ ꯄꯔꯞ ꯁꯥꯔꯅꯤ ꯍꯥꯏꯔꯒꯗꯤ ꯍꯨꯜꯂꯨꯕ ꯀꯥꯟꯅꯗ꯭ꯔꯦ ꯌꯨꯝꯗꯨ ꯑꯩꯅ ꯃꯇꯝ ꯈꯔ ꯆꯍꯤ 1-2 ꯍꯥꯏꯕ ꯇꯥꯏ ꯑꯗꯨꯝ ꯑꯣꯏꯅ ꯑꯩꯅ ꯁꯥꯕ ꯍꯧꯗꯅ ꯂꯩꯒꯗꯕ ꯑꯣꯏꯔꯒꯗꯤ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯊꯥꯕ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯗꯨꯅ ꯄꯥꯝꯕꯤꯗꯨ ꯃꯇꯝ ꯈꯔ ꯀꯨꯏꯅ ꯂꯩꯒꯗꯕ ꯄꯥꯝꯕꯤ ꯃꯇꯝ ꯀꯨꯏꯔꯕ ꯄꯥꯝꯕꯤ ꯍꯥꯏꯕꯁꯤ ꯃꯥꯒꯤ ꯃꯔꯨ ꯃꯔꯥꯁꯤ ꯂꯩꯕꯥꯛ ꯂꯩꯅꯨꯡ ꯁꯥꯡꯅ ꯆꯠꯂꯤ ꯑꯃꯗꯤ ꯍꯌꯦꯡ ꯃꯗꯨꯅ ꯑꯩꯅ ꯁꯥꯅꯤꯡꯉꯛꯄ ꯀꯥꯟꯗ ꯂꯧꯊꯣꯛꯂꯛꯄ ꯃꯇꯝꯗ ꯑꯋꯥꯕ ꯑꯃꯁꯨ ꯑꯣꯏ ꯃꯍꯩ ꯆꯥꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯑꯃꯨꯛ ꯆꯥꯎꯔꯕꯗ ꯃꯍꯩ ꯆꯥꯗꯅ ꯌꯥꯟꯊꯠꯄ ꯃꯥꯡꯍꯟꯕ ꯂꯧꯊꯣꯛꯄꯗꯨ ꯄꯥꯝꯃꯨꯏ ꯑꯄꯤꯛꯄ ꯄꯥꯝꯕꯤꯗꯤ ꯑꯩꯈꯣꯏꯅ ꯂꯧꯊꯣꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯃꯔꯨ ꯃꯔꯥꯗꯨ ꯂꯩꯅꯨꯡ ꯑꯗꯨꯗ ꯀꯥ ꯍꯦꯟꯅ ꯂꯩꯍꯧꯔꯣꯏ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯅ ꯍꯥꯏꯔꯤꯕ ꯑꯇꯦꯟꯕ ꯃꯇꯝꯒꯤ ꯄꯥꯝꯕꯤꯁꯤꯡꯗꯤ ꯑꯩꯈꯣꯏꯅ ꯑꯗꯨꯃꯛ ꯊꯥꯕ ꯌꯥꯏ ꯑꯁꯥꯡꯕ ꯃꯇꯝꯒꯤ ꯑꯣꯏꯔꯒꯗꯤ ꯊꯥꯕꯤꯔꯨꯅꯨ ꯁꯤꯅꯤ ꯊꯝꯕꯤꯔꯝꯃꯤꯕ ꯋꯥꯐꯝ ꯑꯁꯤ ꯊꯥꯒꯠꯆꯔꯤ ꯇꯥꯏꯅꯔꯛꯄ ꯉꯁꯤꯒꯤ 13 ꯁꯨꯕꯗ ꯂꯧꯈꯠꯆꯔꯤꯕꯁꯤꯅ @A ꯁꯔꯃ ꯇꯥꯛꯄꯤꯌꯨ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯌꯥ ꯈꯨꯔꯨꯝꯖꯔꯤ ꯄꯥꯎꯇꯥꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯊꯥꯒꯠꯆꯔꯤ ꯌꯥꯝꯅꯃꯛ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏꯅ ꯊꯝꯖꯈꯤꯕ ꯍꯤꯔꯝ ꯑꯃꯕꯨ ꯇꯥꯕꯤꯔꯕ ꯃꯇꯨꯡꯗ ꯅꯨꯡꯉꯥꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄꯤꯔꯛꯄ ꯑꯃꯗꯤ ꯊꯥꯒꯠꯄꯤꯔꯛꯄ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯂꯣꯏꯅꯅ ꯑꯇꯣꯞꯄꯒꯤ ꯇꯧꯕꯤꯃꯜꯕꯨ ꯃꯁꯛ ꯈꯪꯕꯤꯕ ꯊꯥꯒꯠ ꯍꯩꯕ ꯚꯥꯋꯥꯅ ꯂꯦꯞꯅ ꯃꯪꯒꯣꯜ ꯄꯤꯅꯕꯤꯕ ꯑꯣꯏꯁꯅꯨ ꯇꯥꯏꯅꯔꯛꯄ ꯉꯁꯤꯒꯤ 15 ꯁꯨꯕꯗ ꯂꯧꯈꯠꯆꯔꯤꯕꯁꯤꯅ ꯖꯤꯕꯟꯂꯇꯥ ꯀꯩꯁꯥ ꯇꯥꯛꯄꯤꯌꯨ ꯖꯤꯕꯟꯂꯇꯥ ꯑꯣꯖꯥꯕꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯈꯪꯗꯕ ꯀꯌꯥ ꯈꯪꯍꯟꯕꯤꯕꯒꯤꯗꯃꯛ ꯊꯥꯒꯠꯄꯤꯔꯛꯄ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯈꯨꯔꯨꯝꯕꯤꯔꯛꯄꯁꯤꯕꯨꯁꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯌꯥꯝꯅꯃꯛ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏꯅ ꯊꯝꯖꯈꯤꯕ ꯍꯤꯔꯝ ꯑꯃꯕꯨ ꯇꯥꯕꯤꯔꯕ ꯃꯇꯨꯡꯗ ꯅꯨꯡꯉꯥꯏꯕꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄꯤꯔꯛꯄ ꯁ꯭ꯔꯤ ꯚꯥꯋꯥꯅ ꯊꯧꯖꯥꯟꯕꯤꯕ ꯑꯣꯏꯁꯅꯨ ꯇꯥꯏꯅꯔꯛꯄ ꯉꯁꯤꯒꯤ 13 ꯁꯨꯕꯗ ꯂꯧꯈꯠꯆꯔꯤꯕꯁꯤꯅ ꯃꯦꯙꯥꯄꯇꯤ ꯑꯣꯀ꯭ꯔꯝ ꯇꯥꯛꯄꯤꯌꯨ ꯃꯦꯙꯥꯄꯇꯤ ꯃꯇꯝꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯋꯥꯍꯩ ꯀꯌꯥ ꯇꯥꯛꯄꯤꯕꯒꯤꯗꯃꯛ ꯑꯩꯒ꯭ꯌꯥꯕꯨ ꯑꯃꯨꯛꯀꯁꯨ ꯊꯥꯒꯠꯆꯔꯤ ꯌꯥꯝꯅꯃꯛ ꯅꯨꯡꯉꯥꯏ ꯃꯦꯙꯥꯄꯇꯤ ꯑꯩꯈꯣꯏꯅ ꯊꯝꯖꯈꯤꯕꯗꯨꯅꯤ ꯑꯩꯈꯣꯏꯅ ꯊꯥꯒꯠꯆꯅꯤꯡꯗꯅ ꯊꯥꯒꯠꯆꯕ ꯅꯠꯆꯗꯦ ꯃꯦꯙꯥꯄꯇꯤ ꯑꯩꯈꯣꯏꯒꯨꯝꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯅ ꯑꯁꯤꯒꯨꯝꯕ ꯇꯥꯡꯀꯛ ꯑꯃꯇꯪ ꯊꯝꯕꯤꯔꯛꯂꯒꯗꯤ ꯈ꯭ꯋꯥꯏ ꯄꯨꯟꯅ ꯀꯥꯟꯅꯒꯅꯤ ꯍꯥꯏꯗꯅ ꯇꯥꯛꯄꯤꯔꯛꯎ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄꯤꯔꯛꯄ ꯋꯥꯐꯝ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯍꯦꯛ ꯂꯧꯈꯠꯆꯕꯅꯤ ꯑꯗꯨꯕꯨ ꯃꯦꯙꯥꯄꯇꯤ ꯑꯩꯈꯣꯏꯒꯤ ꯚꯤꯌꯨꯋꯔꯁꯤꯡꯒꯤ ꯃꯔꯛꯇ ꯋꯥꯈꯜ ꯃꯥꯟꯅꯗꯕ ꯁꯛ ꯃꯥꯟꯅꯗꯕ ꯃꯁꯤꯒꯨꯝꯕꯁꯦ ꯑꯃꯨꯛ ꯄꯥꯝꯗꯕ ꯇꯥꯅꯤꯡꯗꯕ ꯀꯥꯡꯕꯨꯁꯨ ꯃꯊꯛꯇ ꯀꯃꯦꯟ ꯄꯤꯕꯤꯔꯛꯈꯤꯕꯗꯨꯅꯤ ꯍꯣꯏ ꯑꯩꯈꯣꯏ ꯄꯥꯝꯖꯗꯕꯁꯤꯡꯅ ꯄꯥꯝꯖꯗ꯭ꯔꯕꯁꯨ ꯄꯥꯝꯕꯤꯔꯤꯕꯁꯤꯡꯅ ꯇꯥꯛꯄꯤꯔꯛꯂꯕꯅꯤꯅ ꯑꯁꯨꯝ ꯃꯇꯝꯒꯤ ꯑꯣꯏꯕ ꯇꯥꯛꯄꯤꯔꯛꯄꯁꯤꯡ ꯑꯗꯨ ꯈꯪꯖꯔꯨꯕ ꯊꯦꯡꯅꯖꯔꯨꯕ ꯁꯥꯁꯇ꯭ꯔꯒꯤ ꯋꯥꯐꯝ ꯈꯔꯗꯪ
ꯄꯥꯎꯗꯝꯖꯕꯅꯤ ꯍꯥꯏꯗꯅ ꯃꯦꯙꯥꯄꯇꯤ ꯑꯣꯀ꯭ꯔꯪꯒꯤ ꯃꯐꯝꯗ ꯅꯤꯡꯁꯤꯡꯖꯔꯤ ꯊꯥꯒꯠꯆꯔꯤ ꯇꯥꯏꯅꯔꯛꯄꯗ ꯉꯁꯤꯒꯤ 13 ꯁꯨꯕꯗ ꯑꯃꯨꯛ ꯂꯧꯈꯠꯆꯔꯤꯕꯁꯤꯅ ꯅꯤꯂꯀꯩꯅ꯭ꯌ NG ꯇꯥꯛꯄꯤꯌꯨ ꯅꯤꯂꯀꯩꯅ꯭ꯌ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯒ꯭ꯌꯥꯕꯨ ꯊꯥꯒꯠꯆꯔꯤ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯊꯥꯒꯠꯄꯤꯔꯛꯄ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯕꯤꯁ꯭ꯋꯀꯔꯃꯒꯤ ꯄꯨꯖꯥ ꯅꯤꯌꯣꯝ ꯊꯥꯒꯠꯄꯤꯔꯛꯄꯒꯤꯗꯃꯛ ꯈꯨꯔꯨꯝꯖꯔꯤ ꯌꯥꯝꯅꯃꯛ ꯅꯨꯡꯉꯥꯏꯖꯩ ꯅꯤꯂꯀꯩꯅ꯭ꯌ ꯕꯤꯁ꯭ꯋꯀꯔꯃꯒꯤ ꯄꯨꯖꯥꯕꯨ ꯄꯥꯝꯕꯤꯗꯨꯅ ꯕꯤꯁ꯭ꯋꯀꯔꯃꯒꯤ ꯊꯧꯔꯝ ꯑꯃꯇꯪ ꯊꯝꯖꯕꯗ ꯅꯨꯡꯉꯥꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄꯤꯔꯛꯄ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯅꯨꯡꯉꯥꯏꯖꯕꯁꯤ ꯐꯣꯡꯗꯣꯛꯆꯕꯒ ꯂꯣꯏꯅꯅ ꯅꯤꯂꯀꯩꯅ꯭ꯌꯕꯨꯁꯨ ꯁ꯭ꯔꯤ ꯚꯒꯋꯥꯟ ꯕꯤꯁ꯭ꯋꯀꯔꯃꯅ ꯊꯧꯖꯥꯟ ꯄꯤꯅꯕꯤꯕ ꯑꯣꯏꯁꯅꯨ ꯊꯥꯒꯠꯆꯔꯤ ꯇꯥꯏꯅꯔꯛꯄ 19 ꯁꯨꯕꯗ ꯂꯧꯈꯠꯆꯔꯤꯕꯁꯤ ꯆꯩꯇ ꯚꯥꯃꯥꯁꯅꯨ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥꯕꯨ ꯈꯨꯔꯨꯝꯖꯔꯤ ꯊꯥꯒꯠꯄꯤꯔꯛꯄ ꯑꯃꯗꯤ ꯈꯨꯔꯨꯝꯕꯤꯔꯛꯄ ꯑꯅꯤꯃꯛ ꯄꯨꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯆꯩꯇ ꯚꯥꯃꯥꯒꯤ ꯃꯪꯒꯣꯜ ꯑꯁꯤꯔꯕꯥꯗ ꯁ꯭ꯔꯤ ꯚꯒꯋꯥꯟꯅ ꯄꯤꯅꯕꯤꯕ ꯑꯣꯏꯁꯅꯨ ꯇꯥꯏꯅꯔꯛꯄ 19 ꯁꯨꯕꯗ ꯑꯃꯨꯛ ꯂꯧꯈꯠꯆꯔꯤꯕꯁꯤꯅ ꯂꯣꯂꯤꯕꯂꯥ ꯀꯩꯁꯥꯝ ꯊꯥꯒꯠꯆꯔꯤ ꯊꯥꯒꯠꯄꯤꯔꯛꯄ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯂꯣꯂꯤꯕꯂꯥꯕꯨꯁꯨ ꯑꯇꯣꯞꯄꯒꯤ ꯊꯥꯒꯠ ꯍꯩꯕ ꯃꯇꯧꯁꯤꯗ ꯚꯒꯋꯥꯟꯅ ꯁꯣꯏꯗꯅ ꯂꯣꯂꯤꯕꯂꯥꯒꯤ ꯃꯪꯒꯣꯜ ꯑꯁꯤꯔꯕꯥꯗ ꯄꯤꯅꯕꯤꯕ ꯑꯣꯏꯁꯅꯨ ꯇꯥꯏꯅꯔꯛꯄ 20 ꯁꯨꯕꯗ ꯑꯃꯨꯛ ꯂꯧꯈꯠꯆꯔꯤꯕꯁꯤꯅ ꯕꯕꯤꯇꯥ ꯗꯦꯕꯤ ꯇꯥꯛꯄꯤꯌꯨ ꯕꯕꯤꯇꯥ ꯕꯤꯁ꯭ꯋꯀꯔꯃ ꯄꯨꯖꯥꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯋꯥꯍꯩ ꯃꯤꯠ ꯅꯥꯀꯣꯡ ꯑꯣꯏꯅꯕ ꯚꯤꯗꯤꯑꯣ ꯁꯦꯝꯕꯤꯔꯛꯄ ꯑꯩꯒ ꯂꯥꯞꯅ ꯈꯨꯔꯨꯝꯖꯔꯤ ꯊꯣꯏꯗꯣꯛꯅ ꯅꯨꯡꯉꯥꯏꯖꯩ ꯈꯨꯔꯨꯝꯕꯤꯔꯛꯄꯁꯤꯕꯨꯁꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯕꯕꯤꯇꯥꯒꯤ ꯄꯨꯟꯁꯤꯗ ꯂꯥꯛꯀꯗꯕ ꯑꯋꯥ ꯑꯅꯥ ꯃꯈꯜ ꯀꯌꯥꯗꯒꯤ ꯚꯒꯋꯥꯟ ꯕꯤꯁ꯭ꯋꯀꯔꯃꯅ ꯂꯦꯞꯅ ꯉꯥꯛꯄꯤꯕ ꯑꯃꯗꯤ ꯇꯦꯡꯕꯥꯡ ꯄꯤꯅꯕꯤꯕ ꯑꯣꯏꯁꯅꯨ ꯇꯥꯏꯅꯔꯛꯄ ꯉꯁꯤꯒꯤ 21 ꯁꯨꯕꯗ ꯂꯧꯈꯠꯆꯔꯤꯕꯁꯤ ꯁꯥꯟꯇꯤꯕꯂꯥ ꯏꯔꯣꯝ ꯇꯥꯛꯄꯤꯌꯨ ꯁꯥꯟꯇꯤꯕꯂꯥ ꯁꯦꯂꯨꯇꯦꯁꯟ ꯁꯤꯝꯕꯣꯜ ꯑꯣꯏꯅ ꯊꯥꯕꯤꯔꯛꯄꯅꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯦꯂꯨꯇꯦꯁꯟ ꯈꯨꯔꯨꯝꯕꯒꯤ ꯁꯤꯝꯕꯣꯜ ꯑꯁꯤꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯪꯒꯣꯜ ꯑꯣꯏꯕꯤꯁꯤ ꯁꯥꯟꯇꯤꯕꯂꯥ ꯇꯥꯏꯅꯔꯛꯄ ꯉꯁꯤꯒꯤ 22 ꯁꯨꯕꯗ ꯂꯧꯈꯠꯆꯔꯤꯕꯁꯤ ꯁꯨꯕꯗꯅꯤ ꯗꯦꯕꯤ ꯇꯥꯛꯄꯤꯌꯨ ꯁꯨꯕꯗꯅꯤ ꯑꯣꯖꯥ ꯈꯨꯔꯨꯝꯖꯔꯤ ꯈꯨꯔꯨꯝꯕꯤꯔꯛꯄ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯣꯖꯥꯒꯤ ꯔꯥꯃꯥꯌꯟ ꯃꯍꯥꯚꯥꯔꯠ ꯃꯈꯥ ꯈꯧꯔꯥꯡꯅ ꯉꯥꯏꯖꯕꯅꯤ ꯊꯥꯒꯠꯄꯤꯔꯛꯄ ꯌꯥꯈꯤꯔꯣꯏꯗꯕꯔ ꯑꯣꯖꯥ ꯁꯨꯕꯗꯅꯤ ꯌꯥꯝꯅꯃꯛ ꯅꯨꯡꯉꯥꯏꯖꯩ ꯁꯨꯕꯗꯅꯤꯅꯗꯤ ꯑꯩꯈꯣꯏꯒꯤ ꯃꯍꯥꯚꯥꯔꯠ ꯔꯥꯃꯥꯌꯟ ꯊꯝꯖꯔꯤꯕꯁꯤꯕꯨ ꯌꯥꯝꯅ ꯈꯧꯔꯥꯡꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯉꯥꯏꯖꯔꯤ ꯍꯥꯏꯅ ꯇꯥꯛꯄꯤꯔꯤ ꯑꯗꯨꯕꯨ ꯁꯨꯕꯗꯅꯤ ꯀꯔꯤ ꯍꯥꯏꯒꯅꯤ ꯑꯣꯜ ꯏꯟꯗꯤꯌꯥ ꯔꯦꯗꯤꯑꯣ ꯏꯝꯐꯥꯜꯗ ꯑꯩꯒꯤ ꯋꯥꯔꯤ ꯇꯥꯅꯤꯡꯗꯦ ꯍꯥꯏꯗꯅ ꯃꯌꯥꯝ ꯑꯩꯒꯤ ꯁꯦꯕꯣꯛꯇ ꯃꯈꯣꯏ 10-15 ꯌꯥꯎꯔꯤ ꯃꯈꯣꯏꯒꯤꯗꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯇꯠꯇꯅ ꯆꯍꯤ ꯑꯃꯗ 2ꯔꯛꯀꯤ ꯆꯥꯡꯁꯦ ꯑꯗꯨꯝ ꯐꯪꯉꯤ ꯑꯩꯒꯤꯗꯤ ꯑꯗꯨꯝ 2023ꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯋꯥꯔꯤ ꯂꯤꯕ ꯍꯩꯇꯦ ꯍꯥꯏꯗꯅ ꯑꯩꯒꯤꯗꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯄꯤꯕꯤꯗꯦ ꯍꯥꯏꯕ ꯇꯥꯏ ꯑꯗꯨꯕꯨ ꯑꯀꯥꯁꯕꯥꯅꯤ ꯏꯝꯐꯥꯜꯅ ꯑꯩꯒꯤ ꯋꯥꯔꯤ ꯐꯖꯗꯦ ꯇꯥꯅꯤꯡꯗꯦ ꯍꯥꯏꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯄꯤꯗ꯭ꯔꯒꯁꯨ ꯁꯨꯕꯗꯅꯤꯅ ꯑꯩꯒꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯄꯥꯝꯕꯤ ꯍꯥꯏꯗꯅ ꯈꯧꯔꯥꯡꯅ ꯉꯥꯏꯔꯤ ꯍꯥꯏꯅ ꯇꯥꯛꯄꯤꯔꯛꯄꯁꯤꯗ ꯊꯣꯏꯗꯣꯛꯅ ꯁꯨꯕꯗꯅꯤꯕꯨ ꯊꯥꯒꯠꯆꯔꯤ ꯍꯥꯏꯗꯅ ꯁ꯭ꯔꯤ ꯚꯒꯋꯥꯟꯒꯤ ꯆꯔꯣꯟꯗ ꯁꯨꯕꯗꯅꯤꯒꯤ ꯃꯪꯒꯣꯜ ꯑꯁꯤꯔꯕꯥꯗ ꯄꯤꯅꯕꯤꯅꯅꯕ ꯊꯧꯖꯥꯟ ꯅꯤꯖꯕꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯒꯤ ꯃꯈꯥ ꯑꯁꯤ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅꯗꯤ ꯃꯈꯥ ꯁꯟꯗꯣꯛꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯂꯩꯖꯗꯕꯅ ꯃꯇꯝ ꯈꯔꯗꯪꯒ ꯉꯥꯏꯃꯤꯟꯅꯈꯤꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃꯇꯪ ꯁꯨꯕꯗꯅꯤꯒꯤ ꯃꯐꯝꯗ ꯄꯥꯎꯗꯝꯖꯔꯤ ꯇꯥꯏꯅꯔꯛꯄ ꯉꯁꯤꯒꯤ 23 ꯁꯨꯕꯗ ꯂꯧꯈꯠꯆꯔꯤꯕꯁꯤ ꯙꯅꯕꯤꯔ ꯁꯤꯡꯍ ꯇꯥꯛꯄꯤꯌꯨ ꯙꯅꯕꯤꯔ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯊ꯭ꯔꯤ ꯚꯒꯋꯥꯟꯃꯛꯀ ꯃꯥꯟꯅꯔꯕ ꯈꯨꯔꯨꯝꯖꯔꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ 3 ꯌꯨꯅꯤꯚꯔꯁ ꯌꯥꯝꯅꯃꯛ ꯅꯨꯡꯉꯥꯏꯖꯩ ꯙꯅꯕꯤꯔꯅ ꯑꯩꯈꯣꯏꯕꯨ ꯑꯋꯥꯡꯕ ꯊꯥꯒꯠꯄꯤꯕꯒ ꯂꯣꯏꯅꯅ ꯇꯔꯥꯝꯅ ꯁ꯭ꯔꯤ ꯚꯒꯋꯥꯟꯒꯤ ꯅꯥꯝꯒ ꯂꯣꯏꯅꯅ ꯄꯨꯈꯠꯄꯤꯔꯛꯄ ꯙꯅꯕꯤꯔꯒꯤ ꯄꯨꯟꯁꯤꯗ ꯂꯥꯛꯀꯗꯕ ꯑꯋꯥ ꯑꯅꯥ ꯑꯌꯦꯠ ꯑꯄꯟ ꯄꯨꯝꯅꯃꯛꯇꯒꯤ ꯚꯒꯋꯥꯟꯅ ꯂꯦꯞꯅ ꯊꯧꯖꯥꯟ ꯄꯤꯅꯕꯤꯕ ꯑꯣꯏꯁꯅꯨ ꯇꯥꯏꯅꯔꯛꯄ ꯉꯁꯤꯒꯤ 24 ꯁꯨꯕꯗ ꯂꯧꯈꯠꯆꯔꯤꯕꯁꯤ ꯋꯥꯡꯈꯩꯔꯥꯛꯄꯝ
ꯅꯨꯡꯁꯤꯔꯩ ꯇꯥꯛꯄꯤꯌꯨ ꯅꯨꯡꯁꯤꯔꯩ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥꯕꯨ ꯊꯥꯒꯠꯄꯤꯔꯛꯄ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯪꯒꯣꯜ ꯑꯣꯏꯕꯤꯁꯤ ꯇꯥꯏꯅꯔꯛꯄ ꯉꯁꯤꯒꯤ 25 ꯁꯨꯕꯗ ꯂꯧꯈꯠꯆꯔꯤꯕꯁꯤꯅ ꯒ꯭ꯌꯥꯅꯦꯁꯣꯔꯤ ꯂꯥꯏꯁ꯭ꯔꯝ ꯇꯥꯛꯄꯤꯌꯨ ꯒ꯭ꯌꯥꯅꯦꯁꯣꯔꯤꯁꯨ ꯊꯥꯒꯠ ꯋꯥꯍꯩ ꯐꯣꯡꯗꯣꯛꯄꯤꯔꯛꯄꯅꯤ ꯊꯦꯡꯛ ꯌꯨ ꯑꯩ ꯀꯌꯥ ꯈꯨꯔꯨꯝꯖꯔꯤ ꯋꯦꯜꯀꯝ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯪꯒꯣꯜ ꯑꯣꯏꯕꯤꯁꯤ ꯒ꯭ꯌꯥꯅꯦꯁꯣꯔꯤ ꯇꯥꯏꯅꯔꯛꯄ ꯉꯁꯤꯒꯤ 23 ꯁꯨꯕꯗ ꯑꯃꯨꯛ ꯂꯧꯈꯠꯆꯔꯤꯕꯁꯤꯅ ꯄ꯭ꯔꯦꯃꯦꯁꯣꯔꯤ ꯅꯣꯡ ꯑꯩ ꯀꯌꯥꯕꯨ ꯈꯨꯔꯨꯝꯖꯔꯤ ꯈꯨꯔꯨꯝꯕꯤꯔꯛꯄ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯏꯁꯣꯔꯅ ꯆꯥꯟꯕꯤꯕ ꯑꯣꯏꯁꯅꯨ ꯇꯥꯛꯄꯤꯔꯤꯕ ꯄ꯭ꯔꯃꯦꯁꯣꯔꯤꯒꯤ ꯕ꯭ꯂꯦꯁꯤꯡ ꯑꯁꯤꯕꯨ ꯇꯔꯥꯝꯅ ꯐꯤꯒꯥꯎ ꯁꯥꯅ ꯑꯣꯛꯆꯔꯤ ꯚꯥꯋꯥꯅ ꯄ꯭ꯔꯃꯦꯁꯣꯔꯤꯒꯤꯁꯨ ꯃꯇꯝ ꯆꯨꯞꯄꯗ ꯃꯪꯒꯣꯜ ꯄꯤꯅꯕꯤꯕ ꯑꯣꯏꯁꯅꯨ ꯇꯥꯏꯅꯔꯛꯄ ꯉꯁꯤꯒꯤ 28 ꯁꯨꯕꯗ ꯑꯃꯨꯛ ꯂꯧꯈꯠꯆꯔꯤꯕꯁꯤ ꯏꯟꯗꯤꯔꯥ ꯕ꯭ꯔꯍ꯭ꯃꯆꯥꯔꯤ ꯃꯌꯨꯝ ꯇꯥꯛꯄꯤꯌꯨ ꯏꯟꯗꯤꯔꯥꯅ ꯏꯕꯤꯔꯛꯏꯕꯁꯤ ꯑꯩꯒ ꯈꯪꯖꯅꯤꯡꯗꯨꯅ ꯍꯪꯖꯕꯅꯤ ꯇꯥꯛꯄꯤꯌꯨ ꯀꯔꯤ ꯃꯇꯥꯡꯒꯤ ꯑꯣꯏꯕꯤꯔꯕꯅꯣ ꯏꯟꯗꯤꯔꯥ ꯁꯨꯔꯖꯗꯦꯕꯗ ꯙꯨꯞ ꯊꯥꯎꯃꯩ ꯏꯁꯤꯡꯅ ꯆꯤꯡꯕ ꯀꯠꯄꯗ ꯌꯦꯠ ꯑꯣꯏ ꯀꯔꯝꯅ ꯊꯝꯒꯗꯒꯦ ꯏꯟꯗꯤꯔꯥ ꯑꯩꯈꯣꯏꯅ ꯌꯦꯠ ꯑꯣꯏꯒꯤ ꯚꯥꯞ ꯑꯁꯤ ꯃꯥꯒꯤ ꯍꯥꯏꯒꯅꯤ ꯑꯗꯨꯕꯨ ꯑꯍꯥꯟꯕꯗ ꯅꯤꯌꯣꯝ ꯑꯁꯤꯃꯇꯪ ꯈꯪꯕꯤꯔꯣ ꯑꯗꯨꯒ ꯌꯦꯠ ꯑꯣꯏ ꯑꯗꯨꯗꯤ ꯑꯩꯒꯤ ꯊꯝꯅꯤꯡꯕ ꯃꯑꯣꯡꯗ ꯑꯗꯨꯝ ꯊꯝꯕꯤꯌꯨ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯏꯁꯣꯔ ꯑꯃꯕꯨ ꯈꯨꯔꯨꯝꯖꯒꯦ ꯍꯥꯏꯔꯒꯗꯤ ꯏꯁꯣꯔꯁꯤ ꯑꯩꯒꯤ ꯅꯥꯛꯁꯤꯗ ꯂꯥꯛꯄꯤꯅꯅꯕ ꯀꯧꯖꯒꯅꯤ ꯂꯦꯡꯕꯤꯔꯛꯎ ꯍꯦ ꯏꯁꯣꯔ ꯃꯥꯒꯤ ꯃꯃꯤꯡꯗꯨ ꯄꯜꯂꯒ ꯑꯩꯅ ꯈꯨꯔꯨꯝꯖꯅꯤꯡꯉꯤꯕ ꯏꯁꯣꯔꯗꯨ ꯀꯧꯗ꯭ꯔꯒꯗꯤ ꯂꯥꯛꯑꯣꯏꯗꯣꯏꯅꯤ ꯃꯨꯔꯇꯤ ꯏꯃꯥꯡꯗ ꯂꯩꯕ ꯑꯣꯏꯔꯕꯁꯨ ꯃꯨꯔꯇꯤ ꯂꯩꯇꯕ ꯑꯣꯏꯔꯕꯁꯨ ꯃꯗꯨꯕꯨꯅꯤ ꯙ꯭ꯌꯥꯟ ꯍꯥꯏꯔꯤꯕꯁꯤ मासी कौगनी मागी सक्तम दु मांगस द लिंखत सदरे लिंगबीर उ वेदन लाए हाइना पुंगनिंग न खंजर मतुंगदा लिंगबीरकपगी मागी सोरोन सेंगनब इसिंग कटकनी अदुदगी सिन सेंगनब आइना कटसरी बिसिंग अदुबु लौबीनब खुत्सा सेंगनब इसिंग कटकनी अहानबद कटकदबसि इसिंग नि अदुना अहानब कटकदब इसिंग से अखोइना कनागुंबा मगी मफना पोरे पीबा मतमदा लौगदोरिसि मागी मखुत येना लौदोइनी अदुनदि येत थंब माइकैदा इसिंगसि पीगनी ताइनरकपदा धूप थाउमई कटलिबसि अखोइना ईश्वरदुन लेंगकबा मतमदा मफमदु प्यूरिफायर ओइननबा कटपनी हाइबसि ममांगदा थमजखरे अदुना मैदुनदि प्यूरिफायर ओइहनबा ngamde अहानबदा मफमदु सेंगननबा मनम नुंगसिननबा नुंगसिदबा मतम मनम लेइतनबा हाइदना अखोइने धूपसि कली अहानबा कलिबा पोतो येत कटकदोबा अदुना इसिंगना ईश्वरदुगी मांग अदुदा मागा नकनना हाना कलनी अदुगी तुंगदुदा अखोइना धूप अदुदगी ताइदरकबदुदा मई सुमोदन अदुदगी ऐना ममांगदा लई कटपिगदुबु ओरगना धूपसि कत्रिंगी ममांगदा लई कटलनी चंदोन जाऊगे हरबसु चंदोन के पुण्य कटकनी सोर कटपा हाइबजासी लई खक्त कटपदे सोरना पेंदे चंदोन के याउना कलु हाइब अदुना लई चंदोन हे हाइनरमिबस लई सि चंदोन दे लुपगा कटपा सिगी मथंगदुदा ऐना तुलसी पत्र कटका ओदबो ओरबसु अदुदा दुम कसा होरनी दिग मथंगदा दुप थाउमई साना थंगनबसना मथंग मथंग कलकदो अदुना मरम ओइदना हाना हाना कटकदो पोसने येत्ता कोन कोन कटकदबु पोतुन ओइता असुबगी दियो मसदा खंबिरो अदुबु आइना कटप मतम मदुदा येत ओइ लालबसु आइना थमनिंग मोंगदा थमबसु कटप खुकत्ता मो आइना इबुंगो लेंगपगी सिंग कसरी मो इबुंगोगी दमक लई कसरी तुलसी कसरी अरगी मफमजि सेंगननबा धुक कसरी मई कसरी सादा थंगनबा कसरी साब थकपदु लोरो मतुंगदा अमुक इसिंग अदुना सिन खुत्सा सेंगदोकननबा कचरी हेदन हाइरिब खुकटकी नियम दु खंगगदी आइदा येत्ता थमबसु ओइदा थमबसु मांगतुंग लाना थमबसु कटबगी सेरियल दुबु खंगबिरगदी सब माने हेबताय कोइना अरसा पूजा अचौब मतम पोलम मयाम म येत ओइ मफम खंगदन थबइनी अचौब पूजा गी मतम अदु माइ कटकदो पोट पोट मफम दुदा हाना कटकदब कोना कटकदबदुदा कलगा अदुम यानरिबसिनी मसे बेदगी लेंग्रब सिद्धांतने थागत्सरी इंदिरा
ꯇꯥꯏꯅꯔꯛꯄꯗ ꯉꯁꯤꯒꯤ ꯀꯨꯟꯒ ꯅꯤꯄꯥꯟ ꯁꯨꯕꯗ ꯂꯧꯈꯠꯆꯔꯤꯕꯁꯤꯅ ꯇꯝꯐꯥꯃꯅꯤ ꯁꯔꯃ ꯇꯥꯛꯄꯤꯌꯨ ꯇꯝꯐꯥꯃꯅꯤ ꯑꯩꯒ꯭ꯌꯥꯕꯨ ꯈꯨꯔꯨꯝꯖꯔꯤ ꯈꯨꯔꯨꯝꯕꯤꯔꯛꯄ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯕꯤꯁꯀꯔꯃꯒꯤ ꯃꯔꯝꯗ ꯇꯥꯛꯄꯤꯕꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ ꯌꯥꯝꯅꯃꯛ ꯅꯨꯡꯉꯥꯏꯖꯩ ꯇꯝꯐꯥꯃꯅꯤ ꯑꯗꯨꯒ ꯄꯨꯖꯥ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯁꯤ ꯀꯗꯥꯏꯗ ꯊꯝꯒꯅꯤ ꯇꯝꯐꯥꯃꯅꯤ ꯇꯥꯛꯄꯤꯔꯛꯂꯤꯕ ꯋꯥꯐꯝꯁꯤꯗꯤ ꯃꯊꯛꯀꯤ ꯄꯣꯁꯇ ꯆꯥꯎꯔꯥꯛꯄ ꯑꯃ ꯊꯝꯖꯈ꯭ꯔꯦ ꯁꯣꯏꯗꯅ ꯇꯥꯕꯤꯔꯝꯂꯒꯅꯤ ꯑꯩꯈꯣꯏꯅ ꯄꯨꯖꯥ ꯂꯣꯏꯔꯕ ꯃꯇꯨꯡꯗꯤ ꯃꯈꯥ ꯇꯥꯅ ꯄꯨꯖꯥ ꯇꯧꯖꯔꯔꯣꯏ ꯃꯊꯪꯒꯤ ꯑꯣꯜꯂꯛꯄ ꯆꯍꯤꯗ ꯕꯤꯁꯀꯔꯃ ꯚꯒꯋꯥꯟꯒꯤ ꯄꯨꯖꯥ ꯅꯨꯃꯤꯠꯇ ꯑꯣꯏꯅ ꯀꯠꯆꯔꯒꯦ ꯍꯥꯏꯔꯒꯗꯤ ꯚꯒꯋꯥꯟꯒꯤ ꯃꯨꯔꯇꯤꯗꯨꯗ ꯑꯩꯅ ꯄꯨꯖꯥ ꯀꯠꯄꯒꯤ ꯀꯧꯖꯔꯨꯕ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯤꯔꯒ ꯄꯨꯖꯥ ꯂꯧꯕꯤꯌꯨꯅ ꯍꯥꯏꯖꯔꯨꯕꯗꯨ ꯕꯤꯁꯔꯖꯅꯥ ꯇꯧꯊꯣꯛꯄꯤꯈ꯭ꯔꯅꯤ ꯑꯃꯨꯛ ꯍꯟꯅ ꯂꯦꯡꯕꯤꯈ꯭ꯔꯣ ꯑꯁꯣꯙꯥꯝꯗ ꯍꯥꯏꯗꯅ ꯑꯗꯨꯗꯒꯤ ꯃꯥꯒꯤ ꯁꯛꯇꯝ ꯑꯗꯨ ꯐꯤ ꯑꯃꯅ ꯌꯣꯝꯁꯤꯟꯕꯤꯔꯒ ꯑꯩꯅ ꯊꯝꯅꯤꯡꯕ ꯖꯒꯥꯗ ꯑꯗꯨꯝ ꯆꯦꯛꯁꯤꯟꯅ ꯊꯝꯖꯤꯟꯕꯤꯈ꯭ꯔꯣ ꯃꯉꯣꯟꯗ ꯕꯤꯁꯔꯖꯅꯥ ꯇꯧꯈ꯭ꯔꯕꯅꯤꯅ ꯀꯔꯤꯒꯨꯝꯕ ꯃꯑꯣꯡ ꯑꯃꯠꯇꯗꯁꯨ ꯗꯣꯁ ꯃꯔꯤ ꯂꯩꯅꯗ꯭ꯔꯦ ꯑꯁꯨꯝ ꯑꯣꯏꯗꯅ ꯇꯝꯐꯥꯃꯅꯤꯒꯤ ꯃꯐꯝꯗ ꯍꯪꯒꯠꯆꯔꯤ ꯇꯥꯏꯅꯔꯛꯄ ꯉꯁꯤꯒꯤ ꯀꯨꯟꯒ ꯃꯥꯄꯟ ꯁꯨꯕꯗ ꯂꯧꯈꯠꯆꯔꯤꯕꯁꯤ ꯅꯦꯅꯥ ꯗꯦꯕꯤ ꯇꯥꯛꯄꯤꯌꯨ ꯅꯦꯅꯥ ꯑꯩꯒ꯭ꯌꯥꯒꯤ ꯚꯦꯂꯨꯑꯦꯕꯜ ꯑꯣꯏꯔꯕ ꯋꯥꯔꯁ ꯀꯌꯥ ꯈꯪꯍꯟꯕꯤꯕ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯃꯁꯨꯡ ꯈꯨꯔꯨꯝꯖꯔꯤ ꯅꯦꯅꯥꯅ ꯑꯩꯈꯣꯏꯕꯨ ꯑꯋꯥꯡꯕ ꯊꯥꯛꯇ ꯊꯥꯒꯠꯄꯤꯗꯅ ꯑꯩꯈꯣꯏꯕు ꯅꯨꯡꯁꯤꯅ ꯐꯖꯔꯕ ꯂꯩꯁꯤ ꯂꯩꯊꯣꯟꯕ ꯋꯥꯍꯩ ꯀꯌꯥꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯕꯤꯔꯛꯄ ꯄꯨꯝꯅꯃꯛ ꯇꯔꯥꯝꯅ ꯑꯣꯛꯆꯔꯒ ꯅꯦꯅꯥꯒꯤꯁꯨ ꯚꯒꯋꯥꯟꯅ ꯃꯪꯒꯣꯜ ꯑꯁꯤꯔꯕꯥꯗ ꯄꯤꯅꯕ ꯁ꯭ꯔꯤ ꯚꯒꯋꯥꯟꯒꯤ ꯆꯣꯔꯣꯟꯗ ꯊꯧꯅꯤꯖꯔꯤ ꯊꯥꯒꯠꯆꯔꯤ ꯇꯥꯏꯅꯔꯛꯄ ꯉꯁꯤꯒꯤ 30 ꯁꯨꯕꯗ ꯂꯧꯈꯠꯆꯔꯤꯕꯁꯤ ꯊꯝꯕꯥꯜ ꯇꯣꯝꯕꯤ ꯂꯥꯏꯁ꯭ꯔꯝ ꯇꯥꯛꯄꯤꯌꯨ ꯊꯝꯕꯥꯜ ꯇꯣꯝꯕꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯒ꯭ꯌꯥ ꯁꯤꯌꯥꯔ ꯇꯧꯖꯔꯒꯦ ꯅꯨꯡꯉꯥꯏꯖꯩ ꯊꯝꯕꯥꯜ ꯇꯣꯝꯕꯤ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯖꯔꯕ ꯃꯇꯝ ꯁꯥꯡꯅ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝ ꯑꯁꯤꯒ ꯂꯣꯏꯅꯗꯨꯅ ꯍꯧꯗꯣꯛꯃꯤꯟꯅꯔꯛꯄ ꯏꯃꯥꯅ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝ ꯑꯁꯤꯕꯨ ꯑꯇꯣꯞꯄꯁꯤꯡꯗꯁꯨ ꯁꯤꯌꯥꯔ ꯇꯧꯒꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄꯤꯔꯛꯄ ꯌꯥꯝꯅꯃꯛ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏꯕꯨ ꯐꯨꯜ ꯁꯄꯣꯔꯠ ꯄꯤꯕꯤꯔꯤꯕꯤ ꯏꯃꯥꯅꯤ ꯃꯇꯝ ꯆꯨꯞꯄꯗ ꯁ꯭ꯔꯤ ꯚꯒꯋꯥꯟꯅ ꯃꯪꯒꯣꯜ ꯑꯁꯤꯔꯕꯥꯗ ꯊꯝꯕꯥꯜ ꯇꯣꯝꯕꯤꯒꯤꯗꯃꯛ ꯄꯤꯅꯕꯤꯕ ꯑꯣꯏꯁꯅꯨ ꯍꯥꯏꯗꯅ ꯚꯒꯋꯥꯟꯒꯤ ꯆꯣꯔꯣꯟꯗ ꯊꯧꯅꯤꯖꯔꯤ ꯊꯥꯒꯠꯆꯔꯤ ꯇꯥꯏꯅꯔꯛꯄ ꯉꯁꯤꯒꯤ 31 ꯁꯨꯕꯗ ꯂꯧꯈꯠꯆꯔꯤꯕꯁꯤ ꯕꯤꯅꯣꯗꯤꯅꯤ ꯅꯝꯕꯣꯜ ꯈꯥꯕꯤ ताकपियु बिनोदिनी अय्या पोत कोटि प्रणाम कत्सरी कोटि प्रणाम तराम न ओक्सरी ताकपियु बिनोदिनी करी मताम की ओइबिरबनो गुरु की मरमदा हाइबिरिसी गुरु न पुनमकनी हाइबिरिबरा अय्या खंगजदुना हंगजबनी वारो बिरोय पुनसिगी लमन तोनसिले ननाइना बिनोदिनी लमन की वा हाइदे हाइशबताय यामनमक नुंगाइजै गुरु न पुनमक्तगी अरोइबनी हाइदि अथोइबनी हाइबदा करियमता काइद्रे अदुबु गुरु न पुनमक्की अथोइबनी हाइबमक्ति हे याद्री हाइबसु थमजगे करिगिनो हाइबदा आई अथोइब गुरु ओइरिबा परम गुरु दो मागी सोरोंदुदी आई नकबंगमद्री अदुन मरम ओइदना आई हौजे शिक्षा गुरु ओइरिबा दीक्षा गुरु ओइरिबा मदुना मागी थौजादगी आइना परम गुरु की सोरोन अदु फंगदौरिबनी अदुना यहाल हनब गुरु कनानो इमा गुरु इमा हाइबसे आइगी यहाल हनब खोइदगी चौब गुरुनी इमा दुदगी मथंगदा आइगोंदा शिक्षा गुरु यही तंबीब गुरु अदुदगी दीक्षा गुरु ईश्वर की मरमदा खंगननबा तंबीरिब गुरुदो अदुगुंब गुरुदुगी थौजानदगिने आइना परम गुरु इथोई थोइबा मांगोंदगी हेनब लेत्रब अदुगुंब गुरु परमेश्वर परमात्मा दुगी सोरोन फंगदौरिबनी मरमसना गुरु हाइबसिदा परम गुरु नतना ममांग दे लेहोइब गुरु सिंह से मथंग मथंग मखोइगी सिद्धदुगा लोइना आइना चबिनगदौबनी परम गुरु ओइरिबा भावानदुगी सोरोन से आइगी इमा गुरु दुगी थौजान फंगमद्रबदी आइना ngasi परम गुरु दी लाइरदना संसार की अंगान बसिमुक आई उब फंगमोइदौरिबनी मरमदना इमा गुरु
ꯃꯉꯣꯟꯗꯒꯤ ꯊꯝꯖꯈꯤꯕꯁꯤꯒꯨꯝꯅ ꯒꯨꯔꯨꯒꯤ ꯃꯥꯒꯤ ꯂꯩꯒꯗꯕ ꯅꯤꯌꯣꯝ ꯑꯗꯨꯕꯨ ꯊꯝꯖꯕꯅꯤ ꯅꯍꯥꯟ ꯃꯃꯥꯡꯗ ꯕꯤꯅꯣꯗꯤꯅꯤꯅ ꯇꯥꯛꯄꯤꯔꯛꯈꯤꯕ ꯑꯩꯈꯣꯏꯒꯤ ꯒꯨꯔु ꯄ꯭ꯔꯅꯥꯂꯤꯀꯥ ꯍꯥꯏꯕꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯒꯨꯔु ꯄ꯭ꯔꯅꯥꯂꯤꯀꯥꯁꯤꯗꯤ ꯑꯩꯒꯤ ꯃꯊꯛꯇ ꯊꯝꯖꯈꯤꯕ ꯗꯤꯛꯁꯥ ꯒꯨꯔु ꯍꯥꯏꯕꯁꯤꯒ ꯄ꯭ꯔꯅꯥꯂꯤꯀꯥꯒꯤ ꯃꯑꯣꯡꯁꯤꯒ ꯌꯥꯝ ꯅꯛꯅꯕ ꯃꯔꯤ ꯑꯃ ꯂꯩ ꯊꯥꯒꯠꯆꯔꯤ ꯕꯤꯅꯣꯗꯤꯅꯤ ꯇꯥꯏꯅꯔꯛꯄ ꯉꯁꯤꯒꯤ 32 ꯁꯨꯕꯗ ꯑꯃꯨꯛ ꯂꯧꯈꯠꯆꯔꯤꯕꯁꯤꯅ ꯊꯤꯌꯥꯝ ꯕꯤꯖꯌ ꯂꯝꯐꯦꯜꯗꯒꯤ ꯇꯥꯛꯄꯤꯌꯨ ꯕꯤꯖꯌ ꯑꯩꯒ꯭ꯌꯥ ꯈꯨꯔꯨꯝꯖꯔꯤ ꯈꯨꯔꯨꯝꯕꯤꯔꯛꯄ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯋꯥꯍꯪ ꯑꯃꯠꯇ ꯍꯪꯖꯒꯦ ꯇꯥꯛꯄꯤꯌꯨ ꯀꯔꯤ ꯃꯇꯥꯡꯒꯤ ꯑꯣꯏꯕꯤꯔꯕꯅꯣ ꯌꯨꯝꯒꯤ ꯃꯤ ꯂꯩꯇꯕ ꯆꯍꯤ ꯐꯥꯗ꯭ꯔꯤꯉꯩꯗ ꯇꯔꯄꯣꯟ ꯁꯣꯟꯕ ꯌꯥꯗꯕ꯭ꯔꯥ ꯀꯔꯤꯒꯤ ꯌꯥꯗꯗꯒꯦ ꯕꯤꯖꯌ ꯑꯩꯅ ꯇꯔꯄꯣꯟ ꯁꯣꯟꯕ ꯍꯥꯏꯔꯤꯕꯁꯤ ꯌꯨꯝꯒꯤ ꯃꯤ ꯂꯩꯇꯕ ꯆꯍꯤ ꯐꯥꯗ꯭ꯔꯤꯉꯩ ꯍꯥꯏꯕꯅꯤꯅ ꯌꯨꯝ ꯃꯥꯡꯗ꯭ꯔꯦꯗꯅ ꯌꯨꯝꯕꯨ ꯃꯥꯡꯗ꯭ꯔꯒꯗꯤ ꯂꯩꯈꯤꯗꯕ ꯃꯥꯒꯤ ꯑꯣꯏꯔꯣ ꯃꯃꯥꯡꯗ ꯂꯩꯈꯤꯗꯕ ꯑꯩꯒꯤ ꯁꯥꯒꯩꯒꯤꯕꯨ ꯑꯣꯏꯔോ ꯅꯠꯇ꯭ꯔꯒꯅ ꯃꯥꯒꯤꯗꯃꯛ ꯀꯠꯄꯤꯅꯕ ꯀꯅꯥꯝꯇ ꯂꯩꯈꯤꯗ꯭ꯔꯕ ꯂꯝꯖꯥ ꯑꯣꯏꯒꯗ꯭ꯔꯥ ꯁꯤꯈ꯭ꯔꯕ ꯑꯗꯨꯒꯨꯝꯕꯁꯤꯡ ꯑꯗꯨꯒꯤꯁꯨ ꯌꯥꯎꯅ ꯇꯔꯄꯣꯟ ꯀꯠꯄ ꯃꯇꯝꯁꯤꯗ ꯀꯜꯂꯛꯀꯗꯣꯏꯅꯤ ꯃꯁꯤꯗ ꯊꯣꯏꯗꯣꯛꯅ ꯚꯒꯋꯥꯟꯅ ꯄꯦꯟꯕꯤꯕ ꯚꯒꯋꯥꯟꯅ ꯄꯦꯜꯂꯕꯗ ꯂꯩꯈꯤꯗ꯭ꯔꯕ ꯊꯋꯥꯏꯁꯤꯡ ꯑꯗꯨꯅ ꯄꯦꯜꯂꯕꯗ ꯄꯨꯝꯅꯃꯛ ꯃꯪꯒꯣꯜ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯀꯠꯆꯒꯗꯕꯅꯤ ꯌꯨꯝ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯃꯥꯡꯗꯨꯅ ꯂꯩꯕꯗꯒꯤ ꯀꯠꯄ ꯌꯥꯗꯕꯗꯨ ꯅꯠꯇ꯭ꯔꯕ ꯌꯨꯝ ꯍꯦꯛ ꯁꯦꯡꯉꯤꯕ ꯖꯥꯠꯅ ꯇꯔꯄꯣꯟꯒꯤ ꯃꯇꯝꯁꯤꯗ ꯀꯠꯆꯕꯗ ꯊꯣꯏꯗꯣꯛꯅ ꯐꯩ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃꯇꯪ ꯊꯤꯌꯥꯝ ꯕꯤꯖꯌ ꯂꯝꯐꯦꯟꯗ ꯂꯩꯕꯤꯔꯤꯕꯒꯤ ꯃꯐꯝꯗ ꯄꯥꯎꯗꯝꯖꯔꯤ ꯊꯥꯒꯠꯆꯔꯤ ꯇꯥꯏꯅꯔꯛꯄ ꯉꯁꯤꯒꯤ 33 ꯁꯨꯕꯗ ꯂꯧꯈꯠꯆꯔꯤꯕꯁꯤ ꯑꯦꯁꯀꯤꯅ ꯄꯥꯕꯨꯡ ꯈꯨꯔꯨꯝꯖꯔꯤ ꯈꯨꯔꯨꯝꯕꯤꯔꯛꯄ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯗꯨꯔꯒꯥ ꯁꯞꯇꯁꯇꯤꯒꯤ ꯋꯥꯔꯤ ꯃꯅꯤꯄꯨꯔꯤꯗ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯕꯤꯔꯛꯑꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯑꯦꯁꯀꯤꯅꯥꯅ ꯇꯥꯛꯄꯤꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄꯗꯨꯅꯤ ꯑꯩꯈꯣꯏꯗ ꯈꯖꯤꯛꯇꯪ ꯂꯨꯅ ꯊꯣꯛꯆꯔꯤꯕꯁꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯁꯦꯝꯒꯗꯕꯁꯤ ꯃꯃꯥꯡꯗ ꯄꯦꯟꯗꯤꯡ ꯑꯣꯏꯅ ꯂꯩꯔꯤꯕ ꯍꯥꯏꯕ ꯇꯥꯏ ꯔꯥꯃꯥꯌꯟꯒꯤ ꯋꯥꯔꯤ ꯂꯣꯏꯁꯤꯟꯕ ꯉꯝꯗ꯭ꯔꯤ ꯃꯍꯥꯚꯥꯔꯠꯀꯤ ꯋꯥꯔꯤ ꯈꯖꯤꯛꯇꯪ ꯍꯧꯔꯒ ꯃꯈꯥ ꯆꯠꯊꯕ ꯉꯝꯗ꯭ꯔꯤ ꯃꯔꯛꯁꯤꯗ ꯀꯅꯥꯅ ꯁꯅꯤ ꯄꯟꯆꯥꯂꯤꯒꯤ ꯋꯥꯔꯤ ꯀꯅꯥꯅ ꯂꯛष्मी ꯆरिꯠꯀꯤ ꯋꯥꯔꯤ ꯀꯅꯥꯅ ꯒीताꯒꯤ ꯋꯥꯔꯤ ꯃꯊꯪ ꯃꯊꯪ ꯄꯨꯈꯠꯄꯤꯔꯛꯄ ꯑꯁꯤꯒꯨꯝꯅ ꯗꯨꯔꯒꯥ ꯁꯞꯇꯁꯇꯤꯒꯤ ꯋꯥꯔꯤꯒꯤ ꯃꯇꯥꯡ ꯑꯁꯤꯁꯨ ꯑꯃꯨꯛ ꯇꯥꯛꯄꯤꯔꯛꯏ ꯄꯨꯝꯅꯃꯛ ꯃꯇꯝꯅ ꯄꯣꯔꯛꯄ ꯑꯣꯏꯁꯅꯨ ꯍꯥꯏꯗꯅ ꯑꯦꯁꯀꯤꯅꯥꯒꯤ ꯃꯐꯝꯗ ꯄꯥꯎꯗꯝꯖꯔꯒ ꯑꯦꯁꯀꯤꯅꯥꯅ ꯑꯅꯤꯁꯨꯕ ꯑꯣꯏꯅ ꯊꯝꯕꯤꯔꯛꯂꯤꯕꯁꯤꯅ ꯆꯇꯨꯔꯃꯥꯁ ꯕꯤꯁꯅꯨꯅ ꯇꯨꯝꯕꯗꯣ ꯀꯔꯝꯕ ꯊꯥꯗꯒꯤ ꯍꯧꯔꯒ ꯀꯔꯝꯕ ꯊꯥꯗ ꯍꯧꯒꯠꯄꯒꯦ ꯃꯔꯛꯁꯤꯗ ꯀꯔꯝꯕ ꯂꯥꯏꯅ ꯄꯨꯕꯒꯦꯁꯨ ꯇꯥꯛꯄꯤꯌꯨ ꯍꯔ ꯍꯔ ꯃꯍꯥꯗꯦꯕ ꯑꯦꯁꯀꯤꯅꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯆꯇꯨꯔꯃꯥꯁ శ్రీ ꯕꯤష్ꯅꯨꯅ ꯇꯨꯝꯕ ꯍꯧꯈꯤꯕꯁꯤ ꯏꯉꯦꯟ ꯊꯥꯒꯤ 12 ꯄꯥꯟꯕꯗꯒꯤ ꯚꯒꯋꯥꯟ ꯕꯤష్ꯅꯨꯅ ꯇꯨꯝꯃꯤ ꯍꯥꯏꯕꯒꯤꯗꯃꯛꯅꯤ ꯁꯌꯅꯩꯀꯥꯗꯁꯤ ꯍꯥꯏꯔꯤꯕꯁꯤ ꯚꯒꯋꯥꯟꯅ ꯄꯣꯊꯥꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯕꯨꯅꯤ ꯑꯗꯨꯅ ꯍꯌꯦꯡ ꯍꯧꯒꯠꯀꯗꯧꯔꯤꯕꯁꯤꯅ ꯍꯤꯌꯥꯡꯒꯩ ꯊꯥꯒꯤ ꯎꯊꯥꯅꯩꯀꯥꯗꯁꯤ 12 ꯄꯥꯟꯕ ꯍꯤꯌꯥꯡꯒꯩꯒꯤ ꯅꯨꯃꯤꯠꯁꯤꯗ ꯚꯒꯋꯥꯟ ꯍꯧꯒꯠꯀꯗꯣꯏꯅꯤ ꯑꯗꯨꯒ ꯃꯔꯛꯁꯤꯗ ꯀꯔꯝꯕ ꯂꯥꯏꯅ ꯄꯨꯕꯒꯦ ꯍꯥꯏꯅ ꯇꯥꯛꯄꯤꯔꯤꯕꯁꯤ ꯑꯗꯨꯝ ꯚꯒꯋꯥꯟꯅ ꯄꯨꯗꯨꯅ ꯂꯩꯖꯕꯅꯤ ꯑꯩꯈꯣꯏꯅ ꯋꯥꯔꯤꯁꯦ ꯑꯃꯒ ꯁꯨꯝ ꯁꯝꯖꯤꯟꯅꯈꯤꯕ ꯍꯥꯏꯕ ꯇꯥꯏ ꯍꯥꯏꯖꯕꯒꯤ ꯑꯥꯔꯊꯗꯤ ꯋꯥꯔꯤꯁꯤ ꯆꯥꯎꯏ ꯑꯗꯨꯕꯨ ꯁꯝꯅ ꯊꯝꯖꯒꯦ ꯑꯦꯁꯀꯤꯅꯥ ꯚꯒꯋꯥꯟꯁꯤꯅ ꯍꯟꯗꯛ ꯁꯣꯌꯣꯟ ꯇꯧꯔꯤꯕꯁꯤ ꯇꯨꯝꯃꯤꯕꯁꯦ ꯇꯨꯝꯕ ꯅꯠꯇꯦ ꯃꯇꯝ ꯑꯃꯗ ꯂꯩꯕꯥꯛ ꯂꯩꯃ ꯄ꯭ꯔꯤꯊꯤꯕꯤꯁꯤ ꯅꯥꯄꯟ ꯇꯧꯕ ꯃꯁꯦ ꯀꯨꯏꯔꯕ ꯆꯩꯇ ꯖꯨꯒꯤ ꯄ꯭ꯔꯊꯝꯒꯤ ꯋꯥꯔꯤꯅꯤ ꯂꯩꯕꯥꯛ ꯂꯩꯃꯁꯤꯅ ꯅꯥꯄꯟ ꯇꯧꯔꯛꯄꯗꯒꯤ ꯃꯥꯒꯤ ꯅꯥꯄꯜ ꯑꯁꯤ ꯂꯧꯊꯣꯛꯑꯒꯦꯅ ꯏꯕꯨꯡꯉꯣꯅ ꯁꯃꯨꯗ꯭ꯔ ꯏꯔꯣꯟꯗ ꯀꯨꯝꯃꯒ ꯇꯨꯝꯕꯒꯤ ꯁꯥꯔꯒ ꯃꯥꯅ ꯂꯩꯕ ꯃꯇꯝꯗ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯐꯝꯗ ꯂꯩꯔꯝꯕ ꯒꯟꯙ ꯃꯅꯝ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯁꯥꯗ ꯍꯦꯛ ꯂꯩꯔꯝꯕ ꯇꯠꯇ ꯄꯨꯝꯅꯃꯛꯁꯦ ꯏꯕꯨꯡꯉꯣꯅ ꯄꯨꯂꯞ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ ꯃꯇꯝꯗꯨꯗ ꯄ꯭ꯔꯤꯊꯤꯕꯤꯁꯦ ꯄꯥꯝꯕꯤ ꯍꯧꯔꯛꯇ꯭ꯔꯦ ꯃꯉꯣꯟꯗ ꯍꯤ ꯌꯥꯏ ꯃꯅꯤ ꯃꯨꯛꯇ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤ ꯚꯨꯒꯔꯚ ꯑꯣꯏꯅ ꯍꯤꯔꯩꯅ ꯒꯔꯚ ꯑꯣꯏꯅ ꯍꯥꯏꯕꯗꯤ ꯀꯔꯤ ꯍꯥꯏꯅꯤ ꯁꯅꯥꯒꯤ ꯆꯐꯨ ꯊꯣꯛꯎ ꯍꯥꯏꯔꯤꯕ ꯃꯈꯩ ꯊꯣꯛꯄꯤ ꯑꯗꯨꯒꯨꯝꯕꯁꯦ
सनागी येरुम उपी येनबी हाइबदो अदुगी भागकुम पृथ्वीसी हिरैना गन्भ ओइरगा लेजबनी इबुंगोना मदु पुलप पुरगा माना लोटखिबदगी पृथ्वी से मान तौरब नापन पुनमक लोन मांगी जगत जीव हिंब ngमक्तरे पृथ्वी से मथक्तदा पृथ्वी मसा खांब वारे मतमदुदा इबेमा लेबाक लेमधरनी पृथ्वी मातासना कप्पगा तेंथारे मो ननाई लान खिबा ngakपियु अदुदगी बुंगोसना नापनदो तोगा माना लुरुकनबा भक्ति की भाव तो लाबदो खंगब कान इबुंगोना अमुहना हान लेरंबदगी ओती हेन पुथोकपिरगा हियांगै थागी तरागा माथोइसिदा पुथोकलखिबनी मरमदुना मसिना मतमदुगी थोखिबा मतमदुगी वारी अदुबो खोइदा निंगसिंगबगी थौरमने ngasi कोइना भगवान हरि सोयोन ओइरी उथान ओइद्रिए अदुना वारी दु समनदबनिना अखोइना मरक्सिदा चलिबे मयामसिदि इंगेंदु लोइखिबगा थवानद कृष्ण जन्म ओइबा अदुदगी राधा जन्म बामन जन्म तोंगान तोंगान चलिबसी अदुना जोग जोग मतम मतम मदुगी लीलाने सुबसी सुसानगे सिसु सानगे बदु ताकपगी वानी भगवान पुनमक अदुम पुदुना लेजबनी हाइबा वाफम सिमतंग एस्किनागी मफमदा पौदम सेरी ताइनरकपा ngasi कुंथ्रागा मरी सबद लखुत्सरिबसी इसै हनबा सोइबम ताकपी इसै हनबा अय्या हरे कृष्ण खुरुमजरी खुरुमबिरक तराम तराम ओक्सरी हरे कृष्ण सदा बहार हाइबा लई असिबु मैतेलोंद ममिंग करी कौबगे मसिबु करी करी करंब ईश्वरदा कटप याबगे इसै हनबा मसी करी हाइगनी अखोगी मणिपुर सिदा इसै हनबना खंगदबगुमना अखोइसु मागे ममिंगसी सब चाबसी अमना अमा हाय मसी असुमोइने लई हाइबा ताई अदुगा लई असिगी ईश्वरदा कटप यादबा ईश्वरदी लईते हाइना थमजगे मसी येंगबा मतमदा ईश्वर पुनमक्ता हाइबा लई असि कटपदा पुनमंग लौबा मंगोन मनम चेंदे मागी फजब मगुन लई मंगोन तिंखंग पांदे अदुना अमरोमदा हाइबा लई पानबी असिदा अखोइगी करी हाइगनी मेडिसिनल ओइबा प्लान अमोइना मंगोन हिदाक लांथक कानबगी मचनसु यामना यौबा मरम ओइदना हाइबा लई असि सोर खुदिंगमक्ता खत्सबि याई हाइबा वाफम सिमसु अदुम थम्बिरमी हाइबा वाफम सिमतंग इसै हनबगी मफमदा पौदम जरी थागसरी ताइनरकपा ngasi कुंथ्रागा मंगा सुबद लखुत्सरिबसिना विकास मोइरांग थेम ताकपियु विकास पाबुंगबु हन्ना हन्ना खुरुमजरी खुरुमबिरक तरामना ओक्सरी हसी गरहन लैबसी इपोक नुमित ओइ करी तौबा याबगे विकास लाकदौरिबा सूर्य ग्रहण सिदे करी मत तौबिरुरनु इपोक नुमित ताबगी अदम नमित पुनुंगसीना खुरुमबिरो अफब मंगोन पिनबी ओइदना सूर्य ग्रहण भारत वर्ष की मनुंगदा सूर्य ग्रहण की करीगुंबा दोष अमत लेते है बताए मागसे वेस्टर्न कंट्री सिंगदा अयाम्बा मागी सत्खिबना मरम ओइदना ग्रहण से खोगी माइकैसिदा उद्रगदी शास्त्र न मांगबा अमदी करीगुंबा दोष अमत लेते हाइना थंबिरंबना मरम ओइबना विकास की वाफम सिदा करीमत सिंगदुनब लेत्रे हाइबा वाफम सिमतंग थमजरी थागसरी ताइनरकपदा ngasi कुंथ्रागा तरुक सुबद लखुत्सरिबसिना मनी सलाम हरे कृष्ण खुरुमजरी ओझा खुरुमबिरक तराम तराम ओक्सरी इबे मन करीगिदमक्ता सुदामादा साप तौदुना संखसुर ओनखिबनो मनी सलाम ताकपिरकलिबा वाफम से मसेदा करीगुंबा वाफम अमतगसु सेंदोक्सहोगे अखोइना नहन वा मयाम nganगपा हाइबताई मदुदा अखोइना सुदामा हाइना हाइखिरमे सुदामा हाइगदब नते सुदिदामा हाइगदब अदुना भगवान की सानब मरुमक्तनी सुदिदामासु सुदामासु अदुना मतमदुदा अखोइना वाहि दुदा सुदामा हाइना हाइखिबदु ngakpigani
श्रीदामा हाइगदबनी श्रीदामा सना बृंदा सखी बृंदा देवी से मसिग इबुंगुगा अनीगी मरक्ता याम नुंगसीन बृंदा ने इबुंगुबु सेवा तौजब मदुदे इबुंगोदी मनाई मखा पोनबीबदीना बृंदा की मनाक लई मदुदा राधा कलकबदगी इबुंगोदा ताइनब ngamdrena बृंदा दोइना ताइनरग चैब मतमदुदा लांदे हाइब खंगब श्रीदामाना इबेमदा कइनो इबेमना तौरिसि इबुंगो सिबु नतोमदगिरो पुदमकी मपुनी भूस्वामिनी जगदसिगी परमेश्वर बेबुंगोदा करिगिनो इबेमना अदु खंबन चाउदना से इबेमना खंबन चाउबदी नबुंगुग लोइनना सही साम जुगो लेतबो ओयु सबसे शिलुबने श्रीदाम हाइरिब साबतु सैरुबदगी राधान हुट उनखलग साउदना है आई मके सिंथक्ता मादी बृंदादो बबुंगु कृष्णदु मुनघरनी हाइबगी खोइराव खोइसाव नबग लोइनना यामना वरुडिंगै मतमदुदा वाफमदुमा हाइजिलुब सैरुब साबतुदा राधा से साउख्रदना नंग मंगना इंगोंदा दुगुम साब पीबदी नंग से हिंसाबगी पुक्चेन चेली अतोपगी अवाब खंगदेदन नंगसी हिंसाब संखसुर ओइरो हाइदन राधाना श्रीदामा की मफमद सैखिब साबनी मनी सलाम असिगुम वारिसि लेबना संखसुर की मपोक से श्रीदामाना ओइरखिबनी हाइबु वाफम सिमतंग मनी सलाम की मफमदा पौदम जरी थगसरी ताइनरक्पा ngasiगी कुंथ्रागा तरे सुब अरुइबा लखुचरी बसे लाइश्रम सुरमाला खुरुम जरी पबुंग खुरुम बिरक्पा सुरमालागी भक्तिबु तराम ओक्सबगा लोइनना ngasiगीदी सुरमालागा लोइनना वहां पुखत पिरखिबा अमदि ताबिरबा नुंगसिजरबा अखोइगी व्यूअर लिसनर पुनमकपु अरुइबसिदा याहेनबा ब्रह्मना अमुक्का सुहन्ना खुरुमजरी।